ngasi phongkiba tungan Manipuri sifungsingdagi maruibi ipausing miyamna thamjagi ahanbada Sagaing community da junta gi military na makhatana terrorist attack sathabada misam kya sibigi masing hengalakli Myanmar gi military troop na tangkak lain sa tharakpa terrorist attack signa Sagaing region township ki manungsa na leiba apikpa kangluk kharagi misam miyam sing nongmonom gi sibigi masing hengalakli haina pawgi likun amana phongdorakre Sagaing gi nungsup thangba thin unda November gi taraga manga dagi hoduna junta gi lanwi kalam ahumna khungang adura tamthiba red chataborokibani red aduda makal makha kyagi khulai sing sejina tana nongthaki lan su yakhi nongthaki bom thadaba madi nomai kap thabi thabak satharakpa adura yumsa kya tangoi tana mai sakan kyamati mafam adura leiba khunja taraga mari resistance fighter tara khatkena mafam adura leiba anti junta defense force ki mekedi phongdorakre Thaudo odur ahal oiraba hawat kangkatuna sian mangamjadraba kaya ama yum manungda maina saktum sikhi atopana ha kaya amana lanwi singa duna pharaba matungna nungmaina kaptuna hatkhi makhoigi red aduda kiduna sian ba pikliba angang masa singsu makhoina tana duna nungmaina kaplaga hatkhi hena su kin on people's defense team gi spokespersons lusauna yamna nungaitaba mongda Myanmar nawda phongdorakre Haukiba sayol ahumlo masida Myanmar nauna pirakpa report amada local resistance member talet red aduda tamthina asu opanangki mone hala amadi kan thariyargi misa mangana Myanmar lan misingna phuba madi otnaibida phibam sokna leiba thengna khena su khangalakre Thaudo adura Myanmar gi lan misingna pikliba nupa masani sahi mapalom suraba duga sahi taraga mari rom suraba duga sahi taraga mari rom suraba nupa masama nongmaina kaptuna hatkhi hainasu Myanmar nauna phongdorakre khwaidigi noba pauda haukiba ningtoka numita lan mising adugi reta maying daung hamadi mayi daw village ki misam taraga nitu lan mising aduna nongmaina kaptuna hatoklamle haiba khangmangamkre Haujuk Pabgi oina Myanmar nauna laikhidraba miyoi singadugi tangkhai amarom tamak makhuigi mari makong thigat pangamli hari makhoi du tu military kalamgi joint force na kha thangba kin u township ta changchilakku matamda mafam aduda han occupy tawduna leiraba lan misinga numai kapnaba horakibani matam adura junta gi mekidigi nongthaki lan yausilaktuna miyoi singadu asiana nangankibani hari Lan pamadura junta amadi resistance force ki lan missing asu opanyawnaki lan aduda golila fighter taruk Myanmar lan mina hatkibani November gi kunga mangada mai taw village ta sahi humpuga manga surabu khuladugi ahal la winbu junta lan mission kaptuna hatki aduga ahal oiraba nupa mama ki sai sugaloina samna satlingai de junta lan mission ahal adugi tungdagi nongmoina kaptuna hatopi henesu resistance force ki wangang loyamana Myanmar nawda phongdora krenesu pawusna makhatana palakli makasa tharak poina to papamna Russia Ukraine sa tharki velana sida hauju power Ukraine gilanmi lising taradagi na taragumdoirom sikre source Russia and Ukraine sa tharaki balana sida haujuk power Ukraine gilan mi lising taradagi na taragumdoirom power sikre presidential advisor Mikhailo Podolada ka Ukraine's television's network na phongdokre Ukraine gi military ship ki meke degi de haukibo August thadagi hauju power Ukraine gilan mi lising mapalom lana sida sikre na phongdokhiba su leirabani marashida Russia and Ukraine gi mathakla sa thariba lana si thengnana bagi damakta Belgium's government ki mekedi ki Ukraine military aid package kya piragan hai na lakthokre Belgium's government Ukraine pigadoriba military aid package sing sida portables laboratory amasum unmanned underwater drone vehicles UUV hin singba cutting edge tools sing yauri hariba mafam asi Belgium's defense minister Ludivines Dendoradar na haukiba November 13 ta phongdokhibani Defense Minister Shina Makatana Fondo Kibida Lakadri Besayol Ohungi Manunda Ukraine da mobiles laboratory ani supply tawragani laboratory singasi chemicals bacterials radiologicals natragana kariguma nuclear incidents thokpa taragasu hariba area singadugi manakta nakna thamba yagani ECO robotics Belgium digi ahenba underwater drone taramasu package asida pibigi wapum yauri Hariba drone singasi menam sum surveillance gear yauna underwater threat singi location singadu khang mangami drone singasi hanana Belgium's military na 6 naraga lairibani masina Ukraine armed force ta asobu mating amas oiragani
Belgium's military amasung defense manufacturer ki maikaydi Europeans military assistance mission to Ukraine gi sarom oina anauba gears ngasi sizinabagi matang Ukraine troops sing training pigatori. Belgium digi military structure samana Ukraine gi lanmi singadu training piba horagani. Haidiba training asida combat training, close range artillery amasung fire supports, main clearance supplier training, reconnaissance, infiltrations, communication system amadi containment area singda combat training pibi wapum yori. Belgium da Kiev da pigatoriba underwater drone sigi maming mathana singmadi hauzik phawba haidokpa leitri. Adumampu Ukraine na pigadoriba underwater asi ECA robotic built remotely operate vehicle ROB7 oirabi hai. CEA group ki R7 asi remotely operate vehicle amani. Nakalamarom na Ukraine na Sathiraba lana sigi matangda Russia ki defense minister Sergei Shoigu na phongdokibada Ukraine gi mathakta Russia gi maikaydi gi anauba advanced weapon system sing sizinaba horagani. Adumapo Russia gi president Vladimir Putin ga yamna naknariba defense minister sina kari karamba advanced weapon sing sizinagadabono haibadudi mayek sing na phongdokide. Adumapo hena phaba artillery amasu missile attack sing sathanaba general sing wa tanaba horagani so haidi. Loisilak poina top pawman India US na joint military exercise pangthokpada China na yengsinbigi mathau taade Elizabeth Zone India ki state oiriba Uttarakhand US amadi India ki apunma joint military exercise sathariba sigi mayakta China na athingba pirakpada US na India ki damak matam pumada letna na buware blokre US ki SARS TF years oiriba Elizabeth Zone phongdorakibada ma ki mapang oiriba India ki lanmi singi mathakta yaningdabagi comment sing piraklabadi madugi damak ma na khudomi thiladuna sinarom da masina khoigi na thonati haiba wai phongdokani hainasu Elizabeth Zone paumi singa puna unaba round table amadanga si haikibani China na hauzik pangthokliba US India ni gi joint military exercise asi Auli da pangthokliba singam khaidigi kilometer samarum damak sangsilaga aiba mafamna pangtokhi machina yumlo nari belewa ani gi border agreement ki warol sing violate tawre haina objection torkhibani wafamasi gi mayokta India gi foreign secretary gi mekeri gi sab sab pakhom pireduna India na kana gumat leba amaga apam mong military exercise ta bai bisi India gi hangni India na kaidonung da ahum super leba amada thaudo osi gi damak beto pi hi belati haiba pakhom pikhi Defense Minister ki spokesperson Arindam Habaksina phungdokibada hauzik pangthokliba joint exercise asina China amadi India ni ki marakta kumsing English singma samapan maudrag humdoi amadi English singma samapan maudraga tarukta yanakiba agreement atu da karimat akaiba pidi maramduna hauzik China gi maikedi sathariba military exercise asida yaningda big objection kya pirakliba asida China gi maikedi amuhana khandaba mathau tare amadi 1993-1996 ki agreement ado hangatna yengadabane haiba wafam phongdokre so haidi adu hausikoi na sumyam paw simatang silu sinjarage masumyam puna no update ngamina senisu channel sigi maikedi gi myang ifam thamjari